August 16 lakpada Maripak kidamak thawaina pontha pikhiba thawbasingbu Manipur gi Chief Minister N Biren yaungna lamdam asigi miyoi kayana ikai khumna botkre. Lingjel manadabana amangbo oi violence thadokuna state asigi apunba chawkhatpagi lambida changsinba matam oire haina Governor Nazma Heptulana phongdokre. Ngasi Manipur gi manung amasung mapanda Patriots Day gi thoram pangthokre. Speaker Y Ken Chana Bir Dikendrojit ki maikhum hozai da hangdokre. Amasung akanba section thorang lokhatlingai charakta Kakwa Naurem Laikai da IAD ama pokhaikre. Thodok asigi mayokta miyamna wakat nifam chathakre. Mayam Bukrum Jari Dom Ning Bidibas Impact News ni ay Pinky Okram na hausi pung jasi faubagi maroiba pauseng miyam da bizari. Athawbasinggi numit August 16 lakpada Maripak kidamak thawaina pontha pikhiba athawbasingbu Manipur gi Chief Minister N Biren yauna lamdam asigi miyoi kayana nahauna na ningsingduna ikai khumna botkre. Numit asiga mari leinana hicham yai champata leiba Yubraj Dikendrojit ki khubamda Chief Minister na luchingduna leikhidaba athawbasigi saktamda leisu kattuna ikai khumna botki. Ngasigi numit asi lamdam asigi oinadi khwaidagi maru oiba numit ama oibata natana mipum khudingmaki thamoida kaungamdana leiraklaba numit amani. Ingkum jalising amaga chanipan marfutara mathoigi April 18 British na Manipur gi Kangla khudum chansin khiduna Manipur na British ki makha ponduna lakhibani adubu British ki mayokta hanba leitana lanthengna duna lakhiba athauba ani asibu chahi adugi August 16 da Imphal gi mapal kangjebungda fasi tawduna hatkibani. Numit asibu lamdam asigi mapum khudingmak na ningsingladuna lakli. Athauba asibu ningsingbagi numit asida Manipur Rifles ki contingent na gun salute piduna athauba singi mafamda ikai khumna botki. Numit asida hanagi Deputy Chief Minister ga khangam su saruk yakhiba kalonena Deputy Chief Minister Y Joy Kumar, CAF and PD Minister K Shyam, Education Minister T.S. Radheshyam, MLA Singh, Police ki luchingba Singh amasung government ki tongan ba official Singh yauna lanai miyoi kayana athauba ki saktamda leisu kattuna ikai khumna botki. Manipur gi ningtam landa thawai katkhirba athawbasingbu ningsingladuna Manipur Pradesh Congress Committee MPCC na athawbasinggi numit pangthokre. Numit asi committee asina siduna BT lambi da leiba Congress Bhavan da pangthokhi. Thawramaduda MPCC gi President DN Haukip na maira chukhatuna amasung leikatuna athawbasingda ikai khumnabu utpagi thawram adu haudokhi. Hanagi Chief Minister Okram Ibobi Singh Gaikhangam yauna party asigi MLA Singh na athauba Singhi ayekpa saktamda laikatuna ikai khumna botki. Party asigi thaumi kayasu thawramaduda sarukiyaduna athauba Singhi mafamda laikatki. Hanagi Chief Minister asina leibak kidamak thawai katkraba athauba Singh asibu tungi mirol ekhoina ningsingba mathau tai haina phongdokhi. Sacrifice tawhraba adugumba hero singro adugi mafumna koi kai khunaba ujjaba leimanam tawsu hei manam tu katba khunjo se koi yamna laibuk khabani tungda horkaduriba Manipur da leiminaiba koi sinau khudingmakna sigumbagi spirit haiba tare koi mama leibak kidam tada koi laioi khraba adugumba thoba singbugi thona maringje thona se pibiduna Manipur se amatani koi punamakna masigi apunba saktam se koi hero singna kathok piramba maina koi punamak kathokuna Manipur se koi Manipur ya apun masinga minarasi Manipur gi apunba gi saktam amadi ningtamba ngakpada thawaina pontha oikraba athawbasinggi mafamda Manipur gi leingakna jati gi oiba ikai khumna bu utkre. Lingjel manadabana amangba oi violence thadokuna state asigi apunba chawkhatpagi lambida changsinba matam oire haina Manipur gi Governor Dr. Nazma Heptulana phongdokre.
नाकल अमरोमदा चीफ मिनिस्टर नोंथोम्बम बिरेनना मैहौरोलदगी हौदुना लमदम असिगे निंगतंबा अमदि अपुनबगी सक्तम ngaknanaba चिंग अमदि तमगी लुचिंगबसिंगना थवाई फाउबा निंगहन्नबा लेतना थादोखी राजनीति की ओइबा खुदोंचाबा लौदुना स्टेट असि तोखाई तानबा होनबा यारोय मणिपुर चिंग अमदि तमगी अपुनबा लमनि हाइना फोंगदोखरे ngasi मणिपुर गवर्नमेंट सिंधुना पेट्रियट्स डे अथौबा सिंगे नुमित पांगथोखरे थौरमसी की मपुंग ओइबा सरुक ओइना कंगला उत्तरादा लेबा अथौबा सिंगे निंगसिंग खुबमदा मणिपुर की गवर्नर अमदि चीफ मिनिस्टर दा ना हाइकत लेका तमखी तुंगदा बीर तिकेंद्रजीत पार्क दा लेबा साहिद मीनार दा हाइकत लेका तमखी मणिपुर राइफल्स कॉन्टिजेंट्स अमना अथौबा सिंगदा इकाई खुमनबा उत्पा ओइना गार्ड ऑफ ऑनर अमदी जनरल सल्यूट पीखी तुंगदा मियामगी मिफम अमा बीर तिकेंद्रजीत पार्क मक्तदा मणिपुर की गवर्नर डॉक्टर नाजमा हेप्तुलाना अथोइबा मिथुंगलेन अमदी चीफ मिनिस्टर नोंथोम्बम बिरेना थौरमपु ओइदुना पांगथोखी गवर्नर डॉक्टर नाजमा हेप्तुलाना महाकी वारोलदा सुमना हाई मणिपुरना इंडिया की फिबानुंगदा चंगद्रिंगै ममांगदा लमदम असिगी थौना फबा लुचिंगबा कयाना ब्रिटिश की मायोक्ता थवाई फाउबा मांगकनी हाइबा कीदना अकनबा लान सोकनरमखी लमदम असिगी थौना लिंगजेल अदु मयेक सेंगना ताखी पुवारीना साखिनी मदुदी लिंगजेल मानदबा अमदी अपुनबगी सक्तम लेतबना लेबाक पुंबा मपानगी ओइबा साफु सिंगना खुदोंग चाबा लौखी मसिमक हौजिकी मिरोल असिना निंगसिंगबा चुम्मी गवर्नर ना महाकी वारोलदा मखा तारदुना मणिपुर स्टेट असी हौजिक खुदोंग चादबा कया मायोकनरी खुदोंग चादबा सिंग असी वारोइसिन स्टेट असिगी मियामना पुथोकदबनी स्टेट असिदा टेंशन कया लेरबसु मतमगी मतुंग इना स्टेट असी मपुंग फाबा स्टेट अमगी मसक ओइरकली खेतनबा कया लेरबसु वायलेंस थादोकपगा लोइनना वारी सानदुना हेना फबा वारोइसिन पुथोकननबा होनसी ngasigi athaubasingi numit asida state asida leiriba miyamna violence thadokuna amata oibagi wakhalonda thabak tauminanabagi wasak lauduna leikhidaba athaubasingi mafamda ikai khumnaba utsi haina governor na appeal tauki. We should take some kind of a pledge today that we will shun all violence, that all of us will work together for the development of our state and make Manipur the #1 state in the entire country. Now you have a democratically elected government. It is our duty, it is our government, it is not the foreigners who are occupying it. Let's come together, make a pledge in the memory of all those people who laid their lives to save our Manipur. Chief Minister Nongthombam Birena mahaki warolda Manipur assisting amadi tamgi apunba lamni community amatagi nate BJP na luchingba anauba government asina state asigi apunbagi chaukhatpagi wakhalonda mangda changsinduna lakli civil society organization kharana masagi amadi rajniti gi oiba khudongchaba lauduna state asi tokai tanaba hotnaba yaroi furup amatana atopa furup amagi thamoi sokadaba wafam ngangloisi haiki Luchingba amatana state asida leiriba furup singi marakta singchep thanaba wangang biganu mahiroi singnasu lairik tamgadaba matam manghanganu nungaitaba kaya leirabasu state government asina wari sananaba matam pumbada thong hangduna leiri mahiroi singbu political khulai oina miyoi kanglup kharana sizinari basi tokpiu BJP na luchingba anauba government asina chahi kayadagi waroi san purakpa ngamdaba issue kaya loisinba ngamle UNC amadi suspension of operation chathariba lupsinga wari sanari loinana lengak asina athuba matamda achouba lalhlup amaga loinana wari sanaduna sadharan punsida halakna ba thaurang tauri lengak asina hotna jariba asi khanbiduna state asida leiriba miyamna anouba lengak asida matam khara pibiu violence thadok piu haina chief minister na appeal tauki ngasigi thauramatuga mari lenena chief minister Nongthombam Birena kanglada leiriba joint investigation cell gi athuba matamda hangtoklagani loinena kanglada nongpok thong ama akhang ahei tanaraga sanana ba thaurang lengak asigi leire haina laukthokhi ngasigi thauramatu da chief secretary DGP yauna civil amadi police ki makok thongba official singna sarukyakhi violence thadong na se khoi violence thadok tak de khoi karimata warosin por ko yaroi
हिरम खुदिमुक्त डायलॉग नत्रगदि अखोय सोल्यूशन अमदा पोरप ngमोय अदुन मयाम पुनमक्ता लैबिरिबा प्रॉब्लम सिंग अमा अमा करी करी एनीथिंग मदो अखोय वारी सानरगा लोशन मिनसी मणिपुर लेरिबा जाति खुदिमक कायना अपील तौरी आइगे कम्युनिटी खतगी खलगा वांगांगबा आइगे कम्युनिटी की ओइबा मफम तानबा आइगे कम्युनिटी की मफम सेमगतपा टोपिरगा अपुन्म मणिपुर अमगी आसादे अखोय मांग थांगजनसी इपाइपुसिंगना कलंबा वाना फारसी तौनिंग तौजो आई नखोइद आइगे लेबाक आइगे निंखा तामबडी सरेंडर तौरोय हाइदना चतखिबै पाइपुसिंग निंगसिंगगा अदुगुम्बा मोइना ngak थानंबा पुन्म मणिपुर से अखोय सिंगतम पुन्ना ओइमिनसी हाइ नाइ ngasi ga sugumba पेरोडिस की खुलोंग साबसे लोरगा मयामदा अपील तौजबनी August 18 अथौबसिगी नुमितका मरी लेनना मणिपुर की निंगतम लांदा मपुंग ओइबा थौदांग लौरंबा थंगाल जनरल की मफमदा लैंगाकना इकाई खुमनबा उठख्रे पैलेस कंपाउंड लेबा थंगाल जनरल की निंगसिंग खुबमदा चीफ मिनिस्टर नोंगथोंपम बिरेना लुचिंगदुना अथौबसिगी सक्तमदा हाइकत लेकत तमखी थौरमदुदा डिप्यूटी चीफ मिनिस्टर युमनाम जॉय कुमार मिनिस्टर एल जयंत कुमार कराम श्याम थोकचोम राधे श्याम यावना एमएलए सिंह चीफ सेक्रेटरी डीजीपी यावना सिविल अमदी पुलिस की मकोक थोंगबा ऑफिसर सिंह सरुक याखी अहानबा मणिपुर राइफल्स के पुलिस कॉन्टिजेंट अमना अथौबा सिगी मफमदा इकाई खुमनबा उतुना गार्ड ऑफ ऑनर अमदी गन सलूट पीखी Patriots Day की थौरम ईस्टर्न स्टूडेंट्स क्लब नोंगमईबुंगना सुसेंदुना पांगथोखरे थौरम असिगी सरुक अमा ओइना अथौबा बीर तिकेंद्रजीत अमदी थंगाल जनरल की सक्तमदा मियामना हैकत लेकत तमखी तुंगदा क्लास 1 दगी 8 फाउबगी मनुंगदा लैरिबा महिरोय सिंगी ओइबा लाई येकपा अमदी बनान तौबगी चांगदमनबा अमसु पांगथोखी Patriotic Writers Forum Manipur amadi Langthabal Kunja Junior High School na sinduna school asida 13th August athauba singi numit pangthoki thauramadu school asigi mahairoi sing amadi athoiba lenga khiba singna athauba tikendrajit amadi thangal general gi ayek pasaktamda hailai katuna ikai khumna butki thauramadu saruk yakhiba singna athauba singna lauramba thaudang singbu singthaduna mahairoi singi pukning chingsinki Manipur ye ho khaba leipak kidama twaina kontha pi khaba athu basing adan lawranga thudam khunai ye dama khuna ka thulamba punamak sing adon pikliba thori bangang sing stama de wakhalona do selhana begi pandam Patriotic Writers Forum Manipur asiguma thorama si Manipur ma de Manipur ge wangada paksana pathok sabji adon thorama de asiguma thorama sida malenda khunda khaba Joina Kunda Kabumalem, Manipuri, Punamata, Pijaning, Madudi, Joina Karabi, Irisha, Unsindana, Punagi, Sakamama, Punmamani, Puramas, or Topum Lloyd. आसाम की होजाई डिस्ट्रिक्ट की धौलपुखरी दसु चामकुंतरुक सुबा अथौब सिंगिनिंग सिंग नुमित पालन तौख्रे मणिपुर लेजिस्लेटिव असेंबली की स्पीकर युमनाम खेमचाना अथौब मिथुंगलेन ओइदुना पांगथोकिबा थौरम असिदा अथौबा बीर तिकेंद्रजीत की मितमगी माइखुम हांगदोखी ngasi थौरम असिदा फॉरेस्ट एंड एनवायरनमेंट मिनिस्टर थौनाउचम श्याम कुमार यावना होजाई डिस्ट्रिक्ट ता खोंदारिबा मैतै इचिल इनाव कयाना सरुक याखी District Administration Bisnupur na susinduna ngasi chamga kuntaruk suba athauba singining sing numit thauram New Mini Secretariat Complex ta pangthokre
थौरम असिगा मरी लेनना डीसी बोबी वाइखोमना हाई लेबाक किदमक कथोकपा हाइबा असि आइगी नाट अमदी कल्चर बु मपुंग फाना योखटलगा मणिपुर की टेरिटरी खक्ता नुंगसिरगा इमा लेबाक नुंगसिबा नते कल्चर हिस्ट्री मपुंग फाना खंगलगा ngakpa adubu patriots kawi haina phongdokhi ngasigi thauram aduda Bishnupur district ki makok thongba civil amade police ki miyoi kayana saruk yakhi Maitei Council More All Community Development Organization More Khanongpok Apunba Nupi Loop More Nupi Khunai Chawkhat Lamjing Loop More Muslim Women Development Association Minority Women Society Amadi MSU Tengnopal District Committee na sinduna ngasi chama kuntaruk suba athoba singgi ningsing thoram pangthokre More da laiba ima Kondong Lairembi gi haraubungda pangthokiba ningsing thoram asida Tengnopal District ki SP Dr Sarangthem Ibomcha amadi More town da lairiba loop kaya gi luchingba singna saruk yaduna laikhidraba athobati kendrojit amadi Thangal General gi mafamda haikat lekat tamduna ikai khumda botki loinana mahairoi sing asigi oiba lebak ningba tani yumfam oiba saireng chamdamnaba amasu pangthoki Manipur ki athauba singgi numit asi Thoubal district ki tongan ba mafam sing dasu loop kayara ningsing duna pangthoknaki District asigi Lamding Konung Lampak ta laiba Lamding Community Hall da Foundation for Healthy People Manipur Wangjing na sinduna athauba singgi numit pangthoki Thauram aduda laikhidraba athauba singgi ayekpa mitamda hailaikatuna amadi saitha isai kaya saktuna ikai khomda botki tongan ba mafam singda pangthoknakiba Mafam sing adudasu miyamna athauba singgi mafamda laikatuna ikai khumna botki Delhi Manipuri Society Dimas nasu sinduna ngasi Patriots Day gi thoram New Delhi da pangthokre athauba singgi photo da miyamna laikatuna ikai khumna botki Manipur Home Guard Employees Welfare Association is sinduna ngasi Patriots Day gi thoram pangthokre thoram adu lamfel da laiba association asigi headquarters da pangthokhi Manipur People's Party Mega Manipur School Standard College Kongba Shiv Sena Manipur State Unit na sungasi athoba singgi numit Patriots Day gi thoram pangthokre haina cherol amada khangalakli Sarkar Students Front na su Patriots Day gi thoram Kwa Kaithel Girls High School da pangthokhi Manipur State Sumang Lila Council na susinduna athoba singgi ningsing numit pangthokre Iboyai ma Sumang Lila Sanglen da pangthokiba thauramadu Dr M Narana Phongdokhibada Leibak asigi chawthok chaningai oiba art form singgi manungda Sumang Lila su ama oiri Bhabok wataba art form asibu hena mapangal kangkhatnanaba miyamgi mamal naidaba mateng changi haina su phongdokhi Thauramadu mari leinana maripak ningba koireng sana haina mingthonba lila amasu miyam da utki Hairiba lila asi tongan balila party nipan na pullaga athauba singbu ningsingduna miyam da kachaba lila ni Lila adu sanabada yauriba lila party singadudi Sanalepak Nachom Artist Association Sangai Artist Association Iramdam Artist Association Naharol Khongthang Artist Association Lamjingba Artist Association Timesar Artist Association Nongin Artist Association amasung Apunba Artist Association gi artist singni Sarkar sida yawta badumba MLA ama oijabanina ai maigi ebisu hariba honorable minister ka khangde chief minister ka khangde art and culture ki minister ka khangde tau ko yaba state ki apoge ama khatak ngairaba Sumang Lila Singlen se koi tongan ba bharat ki state kya da koi sigumba uttana koi fatana recognize to badumba
आर्टिस्ट सिंगातनी प्रमोट तौबीबाइसे खुदमकी चौब रेस्पॉन्सिबिलिटी नहीं लोगों थोड़ी सोदना सरकार चौब रेस्पॉन्सिबिलिटी से लौबीरकनी खंजई Sambai Youth Club amadi Youth Front SYC anina pullaga Sambai Community Hall da athobasing numit thoram pangthokre thoram asiga mari leinana nationalism amasung patriotism da yunfam oiba recitation amasung painting competition pangthokibaga loinana athobasing gi mafam da minute ani tumina leptuna ikai khumna utki ngasi August 13 athobasing ningsing numita Sagolban Moirang Lairak ne Pram Menjor Laikai da Laiba Young Social Service Union sinduna Laikhidraba athobasing mafamda haikal laikat tamduna ikai khumnaba utkre Thoram asiga mari leinana Mahiroi singi layekpa changdamnaba amasu pangthokibaga loinana makok mathang takraba singda manamatum yenthoki Athobasing ningsing numitka mari leinana laibak ningba isai changdamnaba ki thoram amang asi konung mamangda laiba lamyan ba sanglenda pangthokre Kanglai Women Society Manipur sinduna anirak suba oina state level ki thakta thoram adu pangthokpani miyoi humudra mari na saruk yaduna pangthokiba competition aduda makong mathang khanduna certificate amasung sel gi mana piduna pukning thawatki thoram aduga mari leinana British ke mayokta lanthengnabada thawaina pontha pikhiba athobasing gi saktamda leisu katuna ikai khumna botki अखोई की इमार लेबाक इरमदम की दमकता थवाई कटखरबा अखोई की दमकता कन्वीनर दम थवाई कटखरबा अथौबा सिंगसिबु अखोई की लमदम सिगी सैसकपा सैसकपि सिंगी इसै मयेक सिदैदा मोई की सुर सिदैदा अखोई की ngasi की लमदम सिगी इमार लेबाक पुनुंगसिदबा सैसकपा सैसकपि सिंगना सकअगा खुनाय असिगी मिरोल सिंग असिबु इसै की मयेक असिगी इसै असि तार कांदा अहोंबा खरदंग पुजरागा इरमदम असिबु अचुंब लरबीदा पुरकपा ngamnabagi wakalda khanjarga ngasi अखोइना कंपटीशन असि पांगथोकजबनी Athobasing numitka mari leinana Social Warriors Manipur na EP kre EP bagi thoramadu loop asina sinduna Yaripo Community Hall da pangthokibani Department of OFISB RIMS ka khusam naduna pangthokiba EP bagi camp aduda loop asigi members sing yauna tongan tongan ba nupa nupi humbudra romna EP ki Manipur University Patriots Day Observation Committee ne susinduna Manipur University ki Centenary Hall da ngasi athobasing ki numit pangthokre ngasi ki thoram aduda MU ki Vice Chancellor Professor Adya Prasad Pandey yauna masak nairaba oza amadi miyoi kayana athobasing ki mafamda haikal lekatamki thoram ki manung China sane saireng thiba amadi leibak ningba isai gi changdamnaba pangthokhi changdamnabada athoi ehen tarakraba singda manamathum piduna pukning thawatki August 15 naksalakpagi security ki akanba chiksin thorang lokhatlingai chairakta kakwa naurem lekaida bom ama pokhaikre bom adu ngasi ayuk pung 8 ga minute nifu chatpa matamda singjamai police station na konba kakwa naurem lekai lairembi lampa ki thongal manakta leiba transformer makhongda pokhaikibani bom pokhaibagi thogdok aduda asok apan amatadi yahodre Bom pokhaiba aduna maram oiraga transformer makhongda fit ama lom luba fit ani lom pakpa kom ama tauki mafam aduda Imphal West ki SP Taruk Suba AR ki commandant Singjamai police station ki officer sing laktona yengsin ki Manipur police ki bomb squad amasu mafam aduda laktona yengsin ki lonana sample sing lokhat ki pokhai khiba bom adu timer IED oigani haina chingnari Nakal amaromda bom pokhaibagi thogdok amadi laikai asidagi micham ama police na fakhibagi mayokta wakat mifam famkre loinana thogdok asiga ikyan kanadana ayuki pung 10 rom tabada laikai asidagi naurem bhume chahi yangkhaini panlom suraba thika tawba miyoi ama Imphal West Police Commando na arrest memo piramdana fakhibani hairi Kakwa naurem laikai nongpok panthoibi laisangi gate ta pangthokiba mifam aduda saruk yakhiba ima ibel singna micham phaba amadi mirakta bom pokhai hanba yaningde haina kholaw kaya lauki
Ngarang August ki tang taranithoi numidangda Wangjing Tekcham Laikai Pukri Achouba Manakta Sakti Leirabo Bom ama Pokhai Khibabu Yaningdaba Phongdokpa Oina Friends Union Club amadi Laikai Sigi Ima Ibil Ahallaman Kayana Wakat Mifam Amaga Loinana Miyam Yu Oiba Apunba Mifam Ama Pangthokre Mifam aduda Mirakta Bom Pokhai Hanba Yaningde Bom Pokhai Hankibagi Maram Mari Leinabana Athuba Matamda Sengdok Pirau Matungda Amuk Hana Taubiganu Laikai Asida Numidang Pung Nipan Makhai matungda mitop amata changhandaba haiba warep kaya lauki wakat mifam aduda mirakta bom pokhaiba yaningde amadi matungda amuk hanna taubiganu haibana chingba play card sing sizinaki yang santi leina leijawa mafam amani ngahaki aikhoi umkhataba leiragasu asiguma mafam asida kanabu yimnabagino sipagi oiragana makoino mikudigi petrolling jali kamno moi mukulai buthokana kamno adu natabida akhoigi mafam asida hekta lairiba angang nubi mipung khuding ma mipana daba miwai amata yawramoi masi yamna nungai daba thogdongni matungda amuna tabigano psf hariba lairiba sisu karigida matano makoina adu gumba matam ado adom duty laiduna makoi ngak chengadaba matam aduda laite aduga pokhairabagi matam dudadi makoi gurung gurung sele aduga mi buju salhandi Lakliba Independence Day gi mangoinana Manipur gi mafam kayada thibuhumba gi thabak leptana chathari Deputy SP CDP Rojit Iromna luchingba Imphal West Police Commando gi team amana Khagempali Panthak Mayai Lambi crossing da cordon and search operation chathakre yum da changduna chathakiba operation adu ngasi ayuk pung 8 tagi ayuk pung 9 makai fauba chathaki loinana miyoi chani rom verification tauki adubu afa pun gi paudi leite Imphal East Police na Mantri Pukhi Marcy Lane amadi masigi akoibada operation chathakre operation adu ayupung mari dagi pung taruk fauba chathaki operation adu da nupi chamaga marfutarani thoi nupana chahum kunthra yankhai manga amadi transgender manga verify tauki afa punyaw khide Nakalamaromda ngasi ayuk pung manga dagi ayuk pung 8 fauba Churchanpur dagi Thingkhang Faida Cordon and search operation chathakre additional SP L Khongsai SDPO Churchanpur SDPO Thanlon amadi nupi police ki team amana chathakibani miyoi chani ki mathakta verification tauki adumakpu mifa mipundi yaukhide Thobal District Police ki team amana Yaipok Huidrom Laikai da cordon and search operation chathakre ngasi ayuk chathakiba operation adu Deputy SP Operation Sachidananda Soibam Deputy SP Commando Premjit OC Yaipok Thobal Police ki Suvedar Daulatna Chingba nupi police amadi Police Commando ki team marina chathakibani operation aduda miyoi ahum makhataba verification ki damak Yaipok Police Station da pukhi loinana Laimakhong Village Thobal dasu foot patrolling amadi ngak senba ki thabak kana chathari Kakching Lamakhai dasu district asigi SP na luchingba police force na combing operation chathakre Nungthilpung ahum makhai dagi mari makhai faubada Palel Hianglam amasung Kakching police station gi personnel sing amadi Thobal CDO gi team sing yauna chathakiba operation aduda miyoi chamga kunlom verify tawkibagi manungda masagi saktak che yaudaba miyoi 18 makha na verification taunabagi damak Kakching police station da pukre Assam ki Kasar district ki manung chanba Namdailong khulda ngasi ayuk pung 13 rom tabadagi lalahulup NSN IM amadi Ziliang Rong United Front ZUF ni chingnaba lalarup singi marakta chauna khuthoknakre Khuthoknaba duda ZUF ki gather ni chingnaba Nagaland gi Zaluki dagi Malek Kauba ama atopa lalahulup adu ki gather singna faduna pukraba matungda Chamtila Rongmai village da kaptuna hatlambani hairi loinana NSN IM ni chingnaba sing aduna Naga National Council FGN gi prayer center da laiba cheng Hawaii amadi chakhum yauna office mai thadoklam ki hairi
Indo-Myanmar Friendship Gate No. 1 dagi namfalong tariba India lambi matek kharada Indian Traffic Rule amadi Regulation ngakna chatnana batha sigitang tara dagi paikhat kiba khongthangbu tengnokpal gi SP na yengsinkhre SP Dr. S. Ibom Chana Luchingba ADC More Engo Jendra Suyauba team aduna lambi matek aduda Myanmar lom dagi changlakpa miyoi singna keep left haina thaba sign adugi niyam inbra haiduna yengsinkhi Yengsin baduda Myanmar lom dagi gari tongduna changlakpa miyoi singna India gi traffic rule inna chatlambada nungaiba phongdokhi Indigenous Peoples Association of Kangleipak na lamdam asida hausi sana fathingduna laklingai tanja marak asida kairaugi MLA na ngaktuna kiyamgaida hausi sana hanbabu lup asina yaningdaba phongdorakli Kaisampat lup asigi office ta paumi singa unabada lup asigi General Secretary W Santa Maitaina lup asina jwar gumlaba hausi thingbada natana lengaki policy ama semnana bataksinduna lakli Lairaba lamdam asida hausi sanabana matam manghanbada natana sel kaya ama manghali Kiamgai ki United Progressive Adult Association ke hausi pangthokle tabadagi lup asina thingba chatlubada MLA Rameshwar na ngaktuna sanarambadagi hausi adu thingba ngamkhide Manipur da club organization kaya fund darkar oi adubu hausi pangthokpa khudimag MLA asina ngaklaga tawgadawribra haiba wahang hanglakli Tangai further hausi oro natragana hausi nataba atopa fund drive tongnabagi atopa new mo oro athuba matamna seman janinge maramdi ngasi thengnariba mayam sing ngasi akhoi thangai sengna masigi merit demerit yengjeraba matungda akhoi ngasi ipakna ngasi hausi thingbagi khongjan ji changsarakpane aduga Laurembam Rameshwarna ipakna matam sangna changjanjariba thabak thorom sibu tungoina biramaga karisu khangjanadaba mawongda lebak miyamgi mahut sillaga changjanjariba thabak thorom jibu karisu khangbidana ngarang tawgiba thawong asi laibak thibani matungda makhatana kendra gi leibiriba MLA minister singna mana tawriba asigumna tawi danaba ipaki maigeidagi aroiboina tamjeri Yamna nungaitaba thakdok amada hanagi education minister Moirangthem Okendro gi machanupa Siddharth Moirangthem Delhi gi house khasta lekhidre BA first semester tamliba mahairoi asi masagi chehi tarani pan sure paugi likunama ki matung inna mahak ngarang nungthil building gi ani suba floor dagi taraga sibani hairi misi asi gi matangda Delhi police na case ama register tawkhre mahaki thawai yautraba hakchang hayeng ayuk Imphal da puraklagani Rotary Club of Polo City Imphal na Go Green Manipur haiba thimda Makhagdana ngasi langthabalda leiba Spastic Society Manipur gi campus ta uchara makhal kaya marum thakre Rotary Club of Polo City gi Imphal gi President Secretary Club ki member sing Spastic Society gi Founder Secretary amadi Society gi member sing na thoramadu da saruk yakhi Rotary Club ki President Birla Hobism na Honglakli ba aying asagi khal asi kharada oirabasu mateng pangnana ba club asina thoram asi sinbani haina phongdoki ngasi tharamliba uchara sing asi yengsinbina ba Spastic Society ki founder secretary da sel khara khusinaramki ngasi Thoubal Laisang Them Khong manungda lemna layeng bagi camp ama pangthokre camp adu Lions Club Thoubal na Leo Club Thoubal Thoubal College ki teaching staff amadi non teaching staff amasung United Generation Committee Thoubal Laisang Them Khong manungga punna khusamnaraga sinkibani खुले में सोच की आजादी वीक का मरी लेनना तरु तनानबा सैनिटेशन की मंगाल फंगलबा खुंगंग अमा हाइबथिमदा डिस्ट्रिक्ट लेवल पेंटिंग कंपटीशन अमा कियाम्बा निंगसिंग संगलेन बिष्णुपुरदा ngasi पांगथोखरे थौरम अदु डिस्ट्रिक्ट वाटर एंड सैनिटेशन कमिटी बिष्णुपुर स्वच्छ भारत मिशन कोऑर्डिनेटिंग कमिटी बिष्णुपुरना ग पुटना खुसमनदुना पांगथोकपनी Bishnupur district ki tongan ba school singdagi mahairoi chohum ga kuntra romna painting competition aduda athoi hen tanaki class 3 dagi 5 amasung 6 dagi 10 faubagi category ani thokna layak padu changdam nakhi
युहार हाबगी थौदोकना ख्वाइरंबनगी इमा कैथेल अहुमदा अमांग अता थोक्रबा मतुंग कैथेल अनीदा सेमजिन साजनबगी थबक चथरिबा असिना अमुक्का हन्ना खुदोंग थिनिंगाई अमदि चिंगननिंगाई ओइरे हाइना मणिपुर पीपल्स पार्टी की चेरोल अमना हाइरकली चेखाइदुना लैरिबा युम्बी सिंह असिगी मथक्ता अरुम्बा बिम सिंह थांगतलबा अमदी योट की प्लेट कया मरुमना फाजिनबा असिना अमुक्का हेना निंखाइरकपा अमदी ब्राइवेशन लैहनबगी फिबम अमदा पुरकलिबा असिदा लेंगाक असिना खुदक्की येंगसिलौबा मथौ ताई हाइना नुंगनांगबा फोंदोरकपगा लोइनना लंबी चिनबा अमदी स्ट्रीट वेंडर की इशू सिंह असि लोइसन्नबा होटनबगा लोइनना हानगी तोंबिसना हाई स्कूल दा कैथेल सानबगी थौरांग असि अथुबा मतमदा यानबा पुरक्तुना थबक पाइखतननबा मरी लेनबा सिंगी पुकनिंग चिंगसिलकली दीनदयाल अंत्योदय योजना की सरुक अमा ओइना नेशनल अर्बन लाइवलीहुड मिशन की मखादा नंबोल म्युनिसिपल काउंसिल सिंधुना नंबोल बाजार कम्युनिटी हॉल दा नंबोल टाउन कोलिबा अपुनबा वार्ड 19 दा लाइरबा लैहंदबा हाइबा पांदमदा अवेयरनेस प्रोग्राम अमा सेल्फ हेल्प ग्रुप सिंगी खोंगचत अमगा लोइनना पांगथोखरे थौरम अदुदा नंबोल म्युनिसिपल काउंसिल की चेयरपर्सन CH बसंता वाइस चेयरपर्सन अमदी काउंसिलर कयासु सरुक याखी गवर्नमेंट की थबक खक्ता ngaibana अखोई चाउखतपदा थिंथगनी मरम असिना गवर्नमेंट न पीरिबा तोंगान तोंगान बा लोन असि मपुंग फाना लौरसी हाइना CH बसंता न फोंदोखी चिंग ताइनबा चिंखोंगी खुंगंग सिंगी कॉन्टेक्स खंगदना स्पोर्ट्स यूनिवर्सिटी की मतांगदा थांगमैबने असेंबली कॉन्स्टिट्यूएंसी की MLA जोय किसन्ना ओपोजिशन ने हाइदुना वा पंगांगदा ngangbiganu हाइना नेशनल स्पोर्ट्स यूनिवर्सिटी हराउथेल प्रोटेक्शन कमिटी की चेरोल अमना हाइरकली इसागी पॉपुलैरिटी तानना बा होटनबदा तांगना फंगलिबा स्पोर्ट्स यूनिवर्सिटी की खुदोंग चाबा मांगहन्ननबा तौबीगनु हाइना चेरोल असिना फोंदोरकपगा लोइनना स्पोर्ट्स यूनिवर्सिटी सागदौरिबा अपुनबा लम एकर 4.5.8 असिदा सेंजम खुनौ अमसुंग सेंजम चिरांगी लम एकर 145.9 लोइनना कौट्रुक की लम एकर 190.29 नतना अतोप लम अमता याउदे हाइना चेरोल असिना मखातारकली हौजिक सानबगी पाव महाराज कुमार घनेन्द्रजीत मेमोरियल सुपर डिवीजन फुटबॉल लीग टूर्नामेंटा UPAA कियामगई माइपाख्रे ngase nungthil khetrigaud laiba ABA gi sanabungda sanakiba league tournament asigi yankai suba league match atuda UPAA kiamgaina YOSC Khurai Konsam laikai bu yamna lakchana panjal taruk suinoda maithiba pikhi इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन की मिटिंग मखादा जुलाई 13 तगी पांगथोकपा हौखिबा लीग टूर्नामेंट असिदा टीम 13 सरुक यारी हयेंग टूर्नामेंट असिगी मखाताबा लीग मैच अनि सानगनी मोइरांगथेम इबोबी मेमोरियल फर्स्ट डिवीजन फुटबॉल लीग टूर्नामेंट KIYC खेत्री इरिल मपाल माइपाख्रे ngasi ayuk khetrigaud laiba ABA gi sanabung da sanakiba football league tournament asigi mapan suba league match amada KIYC Khetrina angtha FC bu panjil amasino da maithi ba pibangamki Imphal East District Football Association की मिटिंग मखादा चथरकलिबा फर्स्ट डिवीजन फुटबॉल लीग टूर्नामेंट असिदा टीम 9 सरुक यारी हयेंग अयुक सानगदबा 13 सुबा लीग मैच दा नेसु खुराई अमदी PRYA खुंद्राकपम अनिना लंबा तौनरगनी कुनिपान सुबा स्टेट थांगता कॉम्पिटिशन ngasi su makha tana chathari ngasi खुमन लंपाक इंडोर स्टेडियम दा सानखिबा कॉम्पिटिशन असigi -37 kg फुनबा अमगी मसानदा अंजिका कोंजेंग लैकागी YL याइफबना गोल अदुगा पाहुलासी मयाई कोइबिगी लेंडरसन लैमपोकपना सिल्वर मेडल -53 kg की फुनबा अमगी मसानदना कैबी थांगता एकेडमी की MR बिन्ना गोल अदुगा मियाम टॉप की लैंगाकपा निंगथौजमना सिल्वर मेडल फंखी चथरीबा थांगता कॉम्पिटिशन असिगी -41 kg फुनबा अनिगी मसानदा पाहुलासी मयाई कोइबी की कांगजम
Chetanjitna goal aduga ISLTA kakyai TS Ramakantana silver medal laukibaga loinana masana asigi -49 kg da ISLTA singjamai gi sanaroi A Jimmy amadi sai Moirang Khunau gi sanaroi M Dizen anina silver medal gold amadi silver medal lauki Huyela long thangta association Manipur gi midyeng makhada ngarang dagi haukiba competition asida Imphal West dagi unit 38 Imphal East dagi unit 8 Thobal dagi unit 3 amadi Bisnupur dagi unit 5 dagi lakpa nupa macha sanaroi chani kumapan nupi macha sanaroi marfutara humdoi punna sanaroi chohum konithoi amusung official oina miyoi nifu mari na saruk yari hayeng nungthil competition asigi loisan bigi thoram pangthokani Sunday Club Football na sinduna ngasi dagi lamsangda leiba Khudaiban Lampak Sports Complex ta ahanba Sunday Cup pangthokpa haukhre Football Cup asigi ngasi ahanba sanakiba Group A gi league match amada FC Imphal Kwa Kaithel gi sanaroi M Biswajit amadi TS Krishna anina panjil amamam chanduna Police Team Imphal bu panjil ani sunoda maithiba piki ngasi dagi haukiba Football Club asida Football Club tara humdoina Group mari thokna khaidoktuna league match singda lamba taunaraba matung knocked stage na quarter final gi match singdagi pangthoklagani thasigi kunda league match mari sanaragani Aroi bida bulletin asigi headlines amuka hana miyamda thamsage August 13 lakpada Maripak kidamak thawaina pontha pikhiba thawbasingbu Manipur gi Chief Minister N Biren yauna lamdam asigi miyoi kayana ikai khumna botkre Lingjel manadabana amangbo oi violence thadoktuna state asigi apunba chawkhatpagi lambida changsinba matam oire haina Governor Nazma Heptulana phongdokre ngasi Manipur gi manung amasung mapanda Patriots Day gi thoram pangthokre Speaker Y Khemchana Bir Tikendrajit ki maikhum hozai da hangdokre amasung akanba checksin thorang lokhatlingai charakta Kakwa Naurem Lekai da IAD ma pokhaikre thodok asigi mayokta miyamna wakatni samchathakre